nga sifong ki ba tungan ba manipuri sifong singdagi maroibi I pausing myam na thamjagi ahanbada hoyelan pawdagi Maheiloi ama Eraknaduna Sire Emung manung nadi Hatkhiba Oiramba Yai Chingnari agency mapalam gi pawama Assam gi hojai dali school amada class 10 tamliba Maheiloi ama pukri amada Eraknaduna Siramle adubu imung manung miyoi singnadi atamnana thawdora thuon khiba Oiramba yabagi singnaba lei haina phongdorakli Lebak thiba thawdosiga mari lainana police ki wongang loi amana phongdorakibada laikhidraba Maheiloi adugi maming Farhas Hussein kawi mahak Dibrugarh gi Moran Khunggangdagini mak hojai dalaiba Marcus Academy English High School the class 10 tamliba Maheiloi ni ma school adugi manak nakna laiba pukri de sina thengnakhibani laikhidraba Hussein gi imung manungna phongdokhibagi matungina makoi gi masanupa si isingda phajana iroiba hai adubu matau kramna ka hen ludaba pukri sida Eraknaduna siramlibano haibasi hangningai ori maramduna thawdo os kanaguma miyoi kharagi khujin tharang oiramba yai hairi Amaromda khul authority na Hussein gi imung manungna phongdokhiba wafam adubu akan mamong yaningdaba phongdokhiba loinana hawkiba thangja numita Hussein amadi atopa hostel taraga taruka loinana school adugi manak nakna leiba mox amada yareknabagi damak sakhi madugi matung ngasi ayu anganbada makhoi singadu Hussein siduna leiramliba pokri aduda iroinabagi damak sakhibani makoina iroiduna sanaringaida Hussein khanghauduna isingda laksinduna sikhibani hairi hanasu pausna makhatana su phongdorakli makasa tharakpoina atopa paw khara sanga express tagi lakhosaraga Myanmar gi lusingmana emergency sangdokle haina lakthokre Myanmar gi military na hap government ki lusingmana ningthokaba numita leba sida haujuk lairib emergency mathang sahida pangthokadaba election gi thorang tawnabagi dama atopa tha taruk sangdokle haina lakthokre election tawraga khankiba Aung San Suu Kyi dagi army na sakti mamang sahi February amada munki Suu Kyi gi National League for Democracy party na paktaknana kakhiba masum military na sokotpa party ki phibam sokhiba English ngani kungi November da pangthokiba general election adu namthak tawbani haina army na maral sikhi independent election observer singna election adu da aranba tawkhibagi praman amata makhoina thengna khidai army na sakti paisin kibadu yaningdaba phongdoktuna leibaki mafam pumbada hingsa yaudaba khongjang paksana sangsinghi makhoibu tankhainaba security force na tamthiba force jinaki madurigi makhoigi mayukta democracy sokatpa force na khulai paiduna lepa horaki matam adudagi Myanmar hingsa gi thawdu hengalaki amasum leibak sigi oiriba phibam civil war amani haina UN gi experts sing haiki government paidib state administration council gi makok senior general Min Aung Hlaing na ningthokaba numita sandokhiba warol amada haiki mamang sahi sakti pairaba matungda laukthokhiba emergency sangdokle maramda leba asi santi leiba masum discipline leiba multi party democratic system amagi lambida halak hananaba masum multi party democratic general election sing pangthoknaba thabak makhasa thanaba emergency sangdokpa mathau taki ahanbadadi military na makhoina sakti pairaba matung sahi amagi manungda anobo mikhal pangthokani hana lakthoki adubu kona makhoina election English singani ga kun ga humdoi da pangthokani hana lakthoki pangthokadoriba election sing asi free and fair oigani haibasi singnaba mayam lei maramdi Suu Kyi gi party gi lusingba ayamba pharaga thamli amasum party asimak military sokatpa court singna muthatkhiba yabi oithokpa yamna lei Min Aung Hlaing na military na sakti paikhiba matamdagi daita sing thabak oina pangthoknaba angamba thakta honaduna lakli haiki adum oina mak leibaki manung amasum mapanda leiba terrorist sing amasum makoibu sokatpa miyam amasum organization singna Myanmar da democracy sakot hanbagi mahut Myanmar gi mang taknaba asetpa phirep lauri haina mang haiki Maraksida military lenga ki mayukta leiba kharana mihat pamasum bom pokai hanba yauna lalong sing sijinari haina magnasu haiki haina paw sna makatarakli atopa paw mana Myanmar da COVID-19 thingnaba thorang sing August tha loiba phawba sangdokre Myanmar da COVID-19 dagi ngakthoknaba thamba section thorang sing August 13 phawba sangdokle haina Central Committee on Prevention Control and Treatment for COVID-19 na numaijing numita phongdokre Satnabagi matam July 13 da loiba athingba pumba August 13 phawba sangdoklagani komthokibasing atutama komthokani haina committee na sirol amada haiki
COVID-19 laksinanaba mari lenaba government organization amasum ministry singna pikhiba order laukthokhiba sing amasum yathang pumba sangdoklagani haina siroladuna makhatana haiki amasum kha nongpok asia gi leba sida numaisi numit phawbra COVID-19 naba mi gi masing punna lakh taruka lising taraga mari gi supna gi maudraga ni thoi sukre haina official data da utki numaisi numit phawbda leba sida COVID-19 gi sikiba mi gi apunba masing anauba siba yaudabana lising taraga mapanga samriga kontraga mari digi hengat khide numaijing numit phawbda leba sida COVID-19 gi naba phagraba mi gi masing punna lakh mangaga lising maudraga ni thoiga sanipan ga maudraga ni pan sore haina leba asigi health ministry na makhata na so haidi haina pawsna phongdorakli amarom da to pawman Israel da sahi mangagi makhagi angang sing COVID-19 gi ngak thokna ba hida ka pa hokre Israel da tha taruk tagi sahi manga phawgi angang sing COVID-19 gi ngak thokna ba hida ka pa gi campaign ama leba ki thak ta numaizu numita hokre sathina naba masum COVID-19 naraba matungi layong sing gi ngak thokna miyoiba upay ama oina angang sing da hida kapkadabane haina numaizu numiki nungthil da Israel gi health ministry na sirol amana phongdoki masada immune system mapangal son tahanba ariba anaba leibana maram oiraga COVID-19 naba matamda phibam sathina sukchilakadaba du ngak thoknaba angang sing hida kap thoknaba recommend tawbani kapkadari bi hidak sing adu Pfizer vaccine gi dose ahum natraga Moderna vaccine gi dose ani oigani haina ministry na haiki sei manga gi makhada leiba angang pumba COVID-19 gi ngak thoknaba hida kap gi ayaba health ministry gi director general Nasamen asana tha asigi hawalakpada expertise singi panel amana recommend tawdagi pikrabani hanasu pawsna makhatana su phongdorakli loisilakpoina topa pawmana Zelensky gi wafamna Prithvi gi sinja ki crisis hena lurakadra haina singnari Ukraine gi president Volodymyr Zelensky na handaki sayesi da Ukraine gi mahimarong lokpu gi sangasi Russia na satharakpa lana maramoiduna tangkai hantarapa yai haina phongdokre Maki wafam sina Prithvi gi chinjaki crisis hena lusilakadra haibagi singnaba hengalakli handaki sayesi da Ukraine gi Maheiloi gi sangasi mausagi sang adudagi tangkai hantarakadori Ukraine gi khwaidagi maruoiba pandamasi Russia na landarakpagi thawdosina Prithvi gi chinjaki crisis thokpadagi kanba asini haina Zelensky na haki Zelensky na yamna nungnang popo wafam phongdokliba si Ukraine gi kharomda leiba Black Sea manaki Mykolaiv city the Russia gi attack the Ukraine gi khwaidagi sauba agricultural company singi manungda amagi mapu ama sibigi thawdok thokraba matungdani Russia na landadringa mamang Ukraine si Europe ta sanaba pulam puthokpa khwaidagi maruiba leba amoiki makhoi mahimarong asi awang Africa Middle East amasum Asia de export okhi English ngani ga kunga mathoi Ukraine gehu suja amasum barley yauna mahimaro metric ton million mark putoki machine tha taruk sukna mi million samri pizaba konaki handaki sei asidadi masigi tangkhairom damak lokpa ngamgadori haina Zelensky na haiki haidi haina pausna makhatana phongdorakli adu haujugoina di myam paus mata se lusinjarage masu myam puna anauba update I pausin myam ngaminasi and thank you